Ngasi numida wairam phongkiba kangleipaki mairagi pause digi maruoiba pau khara khangatsaraga miyamda khudo tamjige Ajay Kumar Bala ngasi Manipur ge governor oina wasak laukrai anaba governor asina Manipur da tangdu leitaba porakani haibage ase pathaja balai CM Bire hanagi Union Home Secretary oina thaupuram lava Ajay Kumar Bala bo ngasi Manipur gi 18 suba governor oina wasak laukrai wasak laubagi tharamasi ngasi ayu pung 10 makhairam taba matamda Raj Bhavan gi Darbar Hall da pangthoki High Court of Manipur gi Chief Justice D Krishna Kumar na Ajay Kumar Bala bo Manipur gi governor oina thaupuna ba wasak lauke tharam aduda Manipur Legislative Assembly gi Speaker T.A. Satyavrata Chief Minister Nongthoma Biren Cabinet Minister Singh MPCC gi President K Mega Chandra amade tungan-tungan ba MLA sing civil amade police sing yaungna paramilitary singge makok thongwa official sing su saruk yake ngasi wasak laubagi tharam aduda Chief Minister M Bire na pamising da phongdokhibada Ajay Kumar Bala Manipur ge governor oina thau ngasi dagi hauna pugadaba sina hauzik Manipur da tangdu laita dana leiriba se atuba matamda tangdu laita ba Manipur ama ohenbada achawa thodang lawkani haibage ase pathaja balai haina phongdokhe Chief Minister na makata na phongdokhibada Ajay Kumar Bala yamna experience lairaba miyoine Mangna Manipur governor oirakpa se Manipur miyam gi yaifavane India gi tungan ba maru oiba post kaya pairambata nattana khwaidagi maru oina khanariba Union Home Secretary ge phamsu matam sangna pairambana Manipur da tholibi irang ngasi mayek sengna khanglaba miyoine mahangna governor oina lakpa asuna lamdam asida afaba ahongba kharadi laklagani haibage thajabalai haike amaramda Chief Minister na mamang sahi 2019 ge December 18 da pangthokiba paugi mifam amada sorry haiba wahai sijinabagi matangda lana pauthokliba se laibak thibane haina Chief Minister na phongdokhe mahangna sorry haribado irang asina awaba nangkhraba miyoisingi imungda nungaitaba phongdokpo oina thamoigi asengbo wafam thambane terrorist singda sorry haigadaba natte masida opposition na khudongchaba lauduna miyamda lana uhannaba honaba asi laibak thibane Atiyada thokliba num asisu thani haiba ngamba kangune haiba wahai asi fawba sijinaduna opposition party bu Chief Minister na maral sikhi makha tarakpa pauda Manipur ge law and order ngakpa ngamdraga lengak sasan tauba haidraga Congress na taurambane haina panghaida hajinduna maral siriba asi ikainingai ne okram ibowe Manipur ge ngamkai manungda elege American kaya changsilamliba si Congress na Manipur ge lengak sasan tauringa matamda Myanmar ga lonariba ngamkai paring asi sambal kharamdabagini haina hauji paliba BJP lengakna Congress na maral siriba si yaningde Manipur ge law and order ngakpa ngamdraga lengak sasan tauba haidraga Congress na taurambani haina panghaida haijinduna maral siriba si yamna ikainingai ni haina Congress Legislative Party gi luchingba ama oiriba hanigi Chief Minister o ibobine yamna kana yaningdaba phongdokre wafam asi ngasi Imphal gi BT Road ta leiba Congress babanda pangthokiba pamisinga unaba amada o ibobina phongdokhibane mahangna makhata na hai Myanmar ga lonaba ngamkhai paring sambal kharamdabana elege American kya changsilamle haina BJP lengangna Congress na maral siriba se hauji kimi 10 rom tamak sambal kharaga kimi 340 param saba ngamkhai paring hanghanduna leiriba sidade elege American amata changlaktabra haiba uhang hangke loinana kimi 10 rom sangba sambal khariba sisu Congress na palinga matamda kimi 4.2 sambal khaba loiramlabane Chief Minister M Bire na lusingba hauji paliba lenga asina asoiba aramba kaya ama tholakpa matamda hana lenga pairamba Congress Party da taisinduna lakle haujiki matam asida sengdok singjin tawduna leiba haibasi yamna ikaiba fawi adubu opposition ama oina lengakna phongdorakpa wafamsing adugi ajum arande lebak miyamda khangannaba hotnaba haibasi tangai phade haina phongdokhi o ibobina makhatana pamisingda phongdokhibade mamang thakta asoiba aramba kaya leramlabasu haujiki lengak sasan tawriba Manipur lenga asina semdoklei chumthoklei haina miyamda tasengnu utpiyu Congress lengaki matamda border fencing khabadagi hauna taramdaba thaba amata leite yumpham yaudaba maral kaya siraga BJP lenga asina
Congress da taisinaba chumdei. Indo mema ngamkhai paring da Congress lengang matamda sambal amata kharamdaba dongna Chief Minister Bire na ngangliba asi lebak thibani. Makha tarapa pauda Kamal Babugi JAC da C amasung bom thamlamba KCP MFL nate Barat lengaki policy ama oina narco terrorist kuki sing sizinaduna ngasi ma aikhoigi micham miyamda chatharakliba process war gi khujin thorangi manungchanna lautuna tuna leimakhongda leiba yankhai tere suba mountain division gi gari shot manungda mangkhraga Imphal West ki loitang khunou dagi laisram kama babu ne haina aina thingkraba Manipur ge lala ruf ama oiriba KCP gi Information and Privacy gi Secretary in charge ki thaupuriba S mangal na khuyek piduna press thadorapa jero amana haide Serol asina hai ningsingba yabada laisram kama babu bu haukiba sahi lisingani sumna kunga marige November kunga mangada yankai tere suba Mountain Division ge gari so manungda sangkibadege masathi ba khangdabane Indian Army na makhoyi gari so manungda mafam marang khangdana Kamal babu mangki baga mari lainana haurakhiba leba irang asi su nemthakre haiba yadrei asiguma cherak ashida Kamal babu mangki bagi matangda semkiba Joint Action Committee JAC da JAC asi muthatlaga anava JAC ama semgadavane tikada contractor amata yawba yaroi haibana chingba wahi kaya iba se amade bom thamlamle hana nungtigi pause amade electronic media singda phongdongnarakpa thengnare haide Zero asin hai Kamal Babugi JAC da kihan khangambagi wahi wata iba se piramba amade bom thamlambagi wafam asiga Kangleipa Communist Party KCP amasung masigi larmi changlup miyamgi phingang lami MFL na karigam hirap mamatada mari lainade haide Makha tarapa pauda Manipur gi governor oina lusingduna ahamba oina security meeting pangthokpa hokre ngasi ayupung 10 makhai taba matamda Manipur gi tara mapal suba governor oina wasak laukraba Ajay Kumar Balana wasak lauba hek loibaga Manipur gi hauji oidiba law and order gi phiba masigi matangda military gi makok thongba officer singa unaduna wa khanaba hokre haide governor na lusingduna pangthokiba security gi oiba meeting aduda GOC 3 Craft ki Lieutenant General Abhijay Pendakar na Governor Garas Babanda unake unaba aduda makok thongba senior military officer ahumsu saruk yake Manipur da thakulom thoklibi irang asiga mari lainana Manipur gi hauji oidiba law and order ase Lieutenant General Abhijay Pendakar yaungna military officer singna Governor da paudamki Loinana state asigi tungan ba mapam maru oina Manipur amadi Myanmar ga lonaba ngamkhai paring da security force thamduna ngak seliba asigi marik chumba paudamsu Governor da tamduna khangan ki haina ras babandagi thadorapa charo amana haide makha tarak pona paujel pause degi maru oiba pau khara khangacharaga miyamda khudo tamjige irang sida sugi ground rule thugaiduna kuki militant singna hakthengana yaosille NIA Englising aniga sumna kunga homdoge me ahumdege Manipur da thoklibi irang asida government ga khuyek pinariba suspension of operation soge ground rules sing thugaiduna hakthengana yausinduna hena violent oiba irang ama ohenduna lakle haina special court National Investigation Agency NIA da pikhaliba report amada mayek singna pali haina national media sing report tawre court asida NIA na sel cover tawtuna Pendrapi khutang da pikhalakiba report kupna yenglaba matungda NIA gi investigation aduda KNFP gi samlakpa wari fawa thengna ke NIA gi report matung ina KNFP haibasi kuki National Front President haibane front asi lesing masama parmafuga tareta semkibani aduga lesing masama parmogdrag marida front asi fraction thokuna SK captain na lucingba kuki National Front Military Council KNFMC amadi SD thangboy kipjene lucingba kuki National Front President KNFP ni haide hariba front asigi makhada hauji masing yamlaba front linkhatuna operate tawre masigi mathakta KNF asi government ka khoyek pinariba suspension of operation suda yauriba militant group amani tasena makidi suda yauriba KNF ki kadar sing makhoi gi designated camp sing laigadavani aduga makhoina pairamba khusu khulai sing makhoi gi store da solon sinuna thamgadavani haina
ground rule asida mayek singna yaure. National Investigation Team NIA Manipurda tholibi irang asiga mari lejana agency asina khanana case khara paiduna thijimba singi marakta mamang soigi November 13 da Jiribamge Barabector subdivision gi manung zamba karongda CRPF ta attack tawkiba case ka mari lejana YouTube da viral oikiba video masana masabu kuki militant amagi commander ne maki kadar singna CRPF te attack sathakibani haina claim tawrakiba video asiba evidence ona NIA na special NIA court ta thangalakhiba evidence asi court asina apex tawkhre haide NIA court asida bikhalakhiba video evidence amadi aiba report aduda ST Thangboy Kipjena Lusingba Kuki Militant Group Kuki National Front President KNFP asi government na tawnariba su violate tawrabra habagi singnaba lei haina pali haide NIA gi report aduda makhata na hai Manipurda thoklibi irang asiga mari lenyana mamang sahigi November 13 da Jiribamge Barabector subdivision gi manung janba karongda kuki militant singna maitei gi yum kai kaya mai tharab matung angang ahum nyawnga nupi ahum phadina pokraga tamthina hatoklaga hondokiba CRPF camp ta attack taraba matung kuki militant tara encounter da sikiba amadi thaudo asigi mathangi numitta Imphal West ki Kautro amasung Kangsup Chingkhongda Tariba Maitei ko usingda kuki militant singna attack tawduna micham ani asoa panangan kiba thaudok singa sigi case singa si NIA na paiduna investigation sathaba haukrabani haide